Matam kuirabagi matungda mayam pumnamakpu aigi channelda amukka hanna taram nokchari. Aina ngasi puduna lakcharba film asina Bruce Almighty. Hairba film asi 2003 da release tawkhiba American comedy film amani. Film asigi protagonist Bruce Nolan na mahaki punsida thokliba thokaningdaba thodok kaya asigi damakta isorda complain tawrami. Haibadi isorna mahaki thabak asi phajana tawdri maram asina mahaki punsi asi asuk nungai jibani haina hairami. Masidagi isorna mangonda hapta amagi matam pirami. Haiba matam asigi manungda isorgi sakti pumnamak Bruce Nolan haiba nupa asida pirami aduga isor asi vacation ama chatkirami. Haiba film asi yamna nungaiba langtaknaba film amani. Film asigi explanation asi haujarage. Adubu masi haujadringaida mayamna video asi nungaibiba targadi like tawba kawbiramganu amasung makatana atopa video kayagi damakta subscribe tawbiramu. Film asin haurakpa matamda aikhoina Bruce Nolan kawba reporter amana bakery amada prithibigi khwaidagi chawba biscuit adugi maramda wari ama liva si udli. Haiber wari asi mahakna report tawba targadi mangonda promotion ama phangani haibagi thajaba leiribani. Masigi matungda mahaki girlfriend Grace na mahakpo haiber report adugi thumbnail ama khanbada mateng panglami. Madugi matungda makhoina makhoigi evening adubu ngahak nungaina lelammi. Masigi matungda aikhoina ui madudi mathangi ayukta Bruce na Grace pu mahaki school da thinbirami. Chatringaida Grace na Bruce ta laigi oiba urik ama pirami. Haiba urik asina mangonda daw yahanba yai haina khanduna pibani. Masigi matungda ngahak leiraga mahak asi traffic jam na maram oiduna mahaki company aduda matam san yoba ngamdre. Mahangna yoba matamda mahaki report adubu TV da udlaroi haibasi mahak hanglaklammi. Mahaki report ki mahutta mahaki yeknaba event gi wari du oina TV da udlagani. Meeting adugi matungda Bruce na mahaki boss Jack ka wari sanarami. Maduda mahangna hairami madudi mangonda chance amatang pibiyu. Haibasi ubadagi mahaki boss aduna mangonda hairami madudi Niagara Falls da report ama taw. Haiba report asida nahangna phajana tawba ngamba taragadi nahak promotion fangani. Haiba si tabada Bruce asi yamna harawa haibadu oirami. Masidagi mahakna kudakta laklammi. Bruce na mafam aduda chatringaida aikhoida ulle madudi mahakna pamjaramba anchor oibagi thabak adu mahaki yeknaba Evan da pithokre. Aduga Evan na TV da reporter liba asisu mahak masagi report natti. Adubu Bruce na semjaba report aduni. Mahakna Bruce ki report adubu lauraga mahak masagi sajinaduna TV da uthoragli. Masi ubada Bruce yamna sawninglammi. Masidagi Bruce na live TV da iban amasung haiba company adubu mara sirami amasung makhoida ikaiba pirami. Masidagi mahakna yamna nungaitana live TV aduda wahai kayamam hairami. Masigi matungda mahak asi company adudagi tanthokpiri. Mahakna building adudagi tholaklaga yumda lakpa matamda yumda ijataba nupa amabu daku kharana phubiramba asi ui. Masidagi mahakna changduna mahakpu kanna phona birami. Adubu haiba daku sing adu amuk halaktuna mahakpu oina phubirami. Mahakna yum yorba matamda Grace na isorba thagalami madudi Bruce asi yamna soktri. Matang asida Bruce asi yamna sauraklami. Mahakna hairami madudi karigumai isorna pamba targadi minute mangagi manungda mahaki punsi asi yamna nungaiba haibadu uhenba ngamgani. Adubu isorna mahakpu awaphamda khaktamak langthari haina hairami. Masida Bruce pu Grace na ingthanabagi damakta hairami. Adubu masidagi mahak sawba hingalaklami. Asumna tawbadagi mahakna Grace ki photo book adubu langthoklami. Aduga mahakna laurami madudi yamna awaba punsi asiguma ma hingba se mahak yaninglamdi. Amasung mahakna makhoigi yum adubu sawna thadoklaga laklami. Masidagi Bruce na car adu thoduna numidang aduda yamna ningba kain laklami. Mahakna sum lakpa matamda ngasai Grace na pirakkiba urik adu pairami aduga isorda mahakpu mateng pangbinabagi damakta haijarami. Asumna tawba matamda mahaki urik adu makhada takhirami. Mahakna urik adu khunna honarami. Mahakna urik adu khullaba matamda mahak asi soibadagi mahaki car adu post amada thomjilami. Masidagi mahak yamna sawba haibadu oirami. Mahakna urik adu paiduna pat amada langtharami. Aduga laurami madudi isor asi dandi phangadabani. Maramdi mahakna mahaki thabak asi chumna tawdri. Haiba matang asida mahaki pager adu khonglaklammi.
Matang asida pager haibasi karino haibasi miyamda haijaramgi. Pager haiba asi apikpa khulai amani. Haiba khulai asigi matengna atopa misak amana khulai asibu paiba misak aduda atenba message ama tharakpa yai natragana mahak ka paw phona ningi haina haiba asina singba yahaliba khulai amani. Hauzik mahaki pager aduda thoglakliba number adu mahangna masak khanglamde masina maram oiduna mahangna madubu luna laksiludre. Mathangi ayuktasu chap manaba number aduna pager aduda amukka message ama tharaklami. Masidagi mahakna sauningduna haiba pager adubu maki thongnaw adugi mapanda langthoklami. Madudagi paithoraktuna masina post amada yairami. Madudagi amukka car amana madubu takhairami. Asumna pager adu kaikhirami. Masigi matungda Bruce na note ama thengnarami haiba note asi Grace dagini. Maduda makhoi ani wari sanabadaba yadre haina hairami. Masigi matungda kaikhraba pager aduna khonglakpa adu mahakna amukka tarami. Masidagi mahakna number adu laurami aduga phone tawrami. Haiba sida voicemail ama tharaklami. Voicemail aduna hai madudi Bruce nangonda thabak ama pige. Maram asina mafam asida lao. Mahakna army presence kauba mafam amada laklami. Amasung janitor amaga thengnarami. Haiba janitor aduna mangonda kadayda chatkadabano haibadu mangonda haibirami. Aduga Bruce ta mahakna leibak adu tayriba aduda mating pangba yagadra haina hanglami. Masigi matungda Bruce na 7th floor da chalami. Haiba mafam aduda mahakna electrician ama thengnarami. Adubo haiba nupa asi makada lehauba janitor aduga masak chap manai. Masidagi mahakna sauningduna haiba matang aduda chatkhinaba tawrami. Adubo nupa aduna mangonda hairaklami madudi mahak asi isorni. Ahamada Bruce nokninglami. Adubo isorna mahakki yamnaba phal kaya ama puthoklammi. Haiba sida Bruce ki yamna waraba punsi adugi maramda chapthana irammi. Isorna mangonda isorgi thaudang adu sinarami. Masida harami madudi Bruce nahakna matam khara aigi thabak asi tawba tae. Haiba sida Bruce thajaramdi amasung mahakna building adu thadoglaga laklami. Mahakna mahaki lambi aduda mahaki car adubo masana start haunabagi damakta hairami. Maduda masana start haurami. Masidagi mahakna nongmai ama thorak halami. Haiba nongmai adisu adumak thoklaklami. Masigi matungda mahakna restaurant amada changlami aduga coffee khara laurami. Ahanbada mahakna chini adu mahakki maikairomda masana laghallami. Masigi matungda mahaki chindagi spoon amasu othoklami. Masidagi mahakna kona thangda mahaki power sing adu thajaraklami amasung mahaki power sing adu sizinaduna hariba tomato soup adubu red sea gi type da haibadi red sea na matam amada mayaida hanglaga isingna nakan ani da laibagumna mahaki soup adubu su lahellami. Masidagi isorna mahaki mamangda thoklaklami. Aduga Bruce isorda hojikti thajaba haibadu oidi. Masidagi makhoina mafam amada chalami. Aduga isor amagi thogdangi rules sing adu mangonda hairaklami. Ahanbada Bruce na kanamata da mahak asi isorni haina haidokpa yadi. Ani subada mahakna miyoibagi free will asi lauthokpa yadi. Free will haibadi ekhoi miyoibana ekhoina pama thabak ama tawba ngami. Haibasi free will kawi. Masi mahakna semdoktuna mahakna tawhaningba thabak adu tawhanba yadi. Masidagi mahakna ure madudi isor amasung mahak asi mahakna ngasai mahaki urik langthokkiba pat adugi mathakta chatli. Makhoina ising manungda changde adu makhoigi khong asi ising mathak aduda adumak tawduna lei. Masidagi mahakna ngasai langthokkiba urik adu isorna khungatli. Aduga mangonda hairami madudi mahak vacation ama chatli. Aduga leihoriba thabaksing adu Bruce na tawgadabani. Masidagi Bruce na mahaki power sing adu changengnabagi damakta laklami. Mahakna ahanbada mai chakpa matamda thoklakadaba ising adu masa mathanta thokhallami. Masigi matungda mahakna lambida lakpa nupi amagi firol aduda naksit halami. Aduga nupi adugi skirt adubu paikhalalami. Mahakna tawriba thabak asi natai chaba thabak di natti. Haibadi karam misorna nupida siguma thabak asi tawgadagi. Masigi matungda ngasai mangonda phuramba dakusing adu mahakna thingnarami. Masidagi mahakna nupa amagi ningdagi yong ama thorak halami. Masi yubada makhoi yamna ngaklami amasung kiduna chen kirami.
ꯑꯗꯨꯕꯨ ꯕ꯭ꯔꯨꯁꯅ ꯃꯍꯥꯛꯀꯤ ꯆꯤꯟꯗꯒꯤ ꯌꯥꯝꯂꯕ ꯇꯤꯟ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯋꯥꯡꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯥꯋꯔꯁꯤꯡ ꯑꯗꯨꯕꯨ ꯎꯠꯊꯣꯛꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛꯅ ꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗ ꯒ꯭ꯔꯦꯁꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯤꯁ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯉꯛꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯂꯩꯆꯤꯜꯁꯤꯡ ꯑꯗꯨꯕꯨ ꯃꯥꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯊꯥ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯦꯟꯅ ꯅꯛꯅ ꯆꯤꯡꯁꯤꯟꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯅꯧꯕ ꯊꯋꯥꯟꯃꯤꯆꯥꯛ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯁꯦꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯒ꯭ꯔꯦꯁꯇ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯄ꯭ꯂꯦꯖꯔ ꯄꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯤꯚꯤꯗ ꯄꯥꯎ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯤ ꯊꯥ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯄꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯆꯤꯡꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯕ꯭ꯔꯨꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯃꯥꯡꯍꯟꯕꯗꯤ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯍꯨꯏ ꯁꯥꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯃꯤ ꯑꯃꯒꯨꯝꯅ ꯋꯥꯟ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯒ꯭ꯔꯦꯁꯄꯨ ꯆꯤꯡꯊꯔꯒ ꯀꯤꯁ ꯑꯃ ꯇꯧꯔꯝꯃꯤ, ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯍꯟꯖꯤꯟꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯃꯟꯕ ꯀꯥꯔ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯖꯕ ꯑꯍꯟꯕ ꯀꯥꯔ ꯑꯃ ꯑꯣꯟꯊꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯊꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯊꯧꯔꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯇ꯭ꯔꯥꯐꯤꯛ ꯆꯤꯜꯂꯝꯕ ꯑꯁꯤ ꯃꯍꯥꯛꯅ ꯎꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯀꯥꯔꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯨꯠꯄꯤ ꯑꯅꯤꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯏꯅꯃꯛ ꯍꯟꯗꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯌꯥꯏꯗ ꯃꯍꯥꯛꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁꯀꯤ ꯍꯨꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝ ꯄꯥꯔꯛ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯦꯚꯟꯅ ꯂꯥꯏꯚ ꯇꯤꯚꯤꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯅꯣꯛꯅꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯅꯠꯇꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯍꯨꯏ ꯑꯃꯅ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯕ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯖꯤꯃꯤ ꯍꯣꯄꯥ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯍꯨꯏ ꯑꯗꯨꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯔꯝꯂꯤꯕ ꯀ꯭ꯔꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯔꯨꯁꯅ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚ ꯑꯗꯨ ꯂꯧꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯄꯥꯎ ꯑꯗꯨ ꯃꯍꯥꯛꯅ ꯔꯤꯄꯣꯔꯠ ꯇꯧꯕ ꯐꯪꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯅꯪꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯀꯝꯄꯅꯤ ꯍꯥꯏꯕꯗꯤ WKBW ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯕꯣꯁ ꯖꯦꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯕꯣꯁ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯖꯤꯟꯅ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯨꯁꯅ ꯃꯍꯥꯛꯀꯤ ꯄꯥꯋꯔꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯦꯟꯅ ꯃꯤꯅ ꯇꯥꯅꯤꯡꯒꯗꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯁꯦꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯁꯤꯇꯤ ꯑꯗꯨꯗ ꯑꯦꯁꯇꯤꯔꯣꯏꯗ ꯑꯃ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯦꯁꯇꯤꯔꯣꯏꯗ ꯑꯗꯨꯅ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯤꯁꯇꯔ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚ ꯍꯥꯏꯔꯤꯕ ꯇꯥꯏꯇꯜ ꯑꯁꯤ ꯐꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯦꯟꯀꯔ ꯄꯣꯖꯤꯁꯟ ꯑꯗꯨ ꯐꯪꯒꯗꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯗꯦꯕꯤꯕꯨ ꯁ꯭ꯄꯥ ꯗꯦ ꯑꯃꯒꯤꯗꯃꯛꯇ ꯆꯠꯍꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯔꯦꯁꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯕ꯭ꯔꯨꯁꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯤꯖꯔꯕꯦꯁꯟ ꯑꯃ ꯌꯥꯝꯅ ꯐꯖꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯇꯧꯈ꯭ꯔꯦ꯫ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯔꯨꯁꯅ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯗꯦꯕꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯨꯁꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯏꯚ ꯇꯤꯚꯤꯗ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯏꯚꯟꯕꯨ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯕ ꯅꯪꯍꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯕ꯭ꯔꯨꯁ ꯑꯃꯁꯨꯡ ꯒ꯭ꯔꯦꯁ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯗꯤꯅꯔ ꯆꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕ꯭ꯔꯨꯁꯅ ꯒ꯭ꯔꯦꯁꯇ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ"꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯈꯣꯡꯅꯨ ꯈꯨꯇꯛ ꯀꯨꯜꯂꯒ ꯄ꯭ꯔꯄꯣꯁ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯑꯦꯟꯀꯔ ꯄꯣꯖꯤꯁꯟ ꯑꯗꯨ ꯐꯪꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯒ꯭ꯔꯦꯁ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯎꯠꯊꯣꯛꯂꯝꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯕ꯭ꯔꯨꯁꯀꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯁꯤ ꯀꯟꯃꯟꯕꯗꯒꯤ ꯃꯍꯥꯛꯅ ꯒ꯭ꯔꯦꯁꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯃꯥꯎꯟꯠ ꯏꯚꯔꯦꯁꯠꯀꯤ ꯃꯊꯛ ꯑꯗꯨꯗ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯂꯝꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯣ ꯄ꯭ꯔꯦꯌꯔꯁꯤꯡꯅꯤ꯫ ꯅꯍꯥꯛꯅ ꯍꯟꯗꯛꯀꯤ ꯍꯞꯇꯥꯗ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯃꯇꯦꯡ ꯄꯥꯡꯂꯝꯗꯦ ꯑꯗꯨꯕꯨ ꯅꯍꯥꯛ ꯅꯁꯥꯒꯤ ꯀꯥꯟꯅꯕ ꯈꯛꯇꯃꯛ ꯇꯧꯔꯤ꯫
Masida isorna mangonda hairami nahangna sinpham ase khara hena luna loksinba phai haibadi isor amagi sakti chelaga mahakna katuk karan tawbagi mahutta migi mateng pangu haina isorna Bruce ta hairami masidagi di Bruce na organization system ama semlammi mahakna semliba organization system asida ahadmada file cabinet kaya ama thamlei madudagi note kaya ama busu hapchile aduga aroibada website ama sari haiba sing asi mina mangonda prayer sing haibadi lai khurmang pa matamda mahakna reply tawnabagi damaktani makhoi pumnamak asi mahakna reply tawnaba honarami adubu prayer sing asi million amadagi henmuna mahakna reply tawbada ngamdri masidagi mahakna hek ngamliba makai yes haina auto reply asi haplammi masina maram oiraga mipum khudimangna makhoi isorda niriba pumnamak asi phanggadoribani masigi matungda mahakki anchor position phangbagi damakta party ama silami mafam aduda mi atai di loina laklami adubu Grace di laklamdre masidagi mahakna mangonda phone yamna tawrami aduga mahakpu laknabagi damakta hairami adumu mahakti la o yadre mahakna asumna Grace pu kaunab honaringai matam asida mahakki co-worker Susan asi laklami aduga mahakna hanglami karigi damakta nahakna nathanta lairibano mahakna hanglami nakoigi relationship asi kamdawribano aduga mahakna Bruce ta kiss tawrami haiba matang aduda Grace laklami aduga makhoina kiss tawbada urami masidagi mahak yamna nungaitena amasung sauningna thadoklaga laklami amasung Bruce ta harami madudi makhoi ani si loinarabani masidagi Bruce wakhal yamna nungairamdi aduga party aduda leiriba miyam adubu chatkinabagi damakta mahakna makhoi silingda leiriba sprinkler haibadi ising saibi adudagi ising sai thokhalami masigi mi mayam adu kaiduna chenakhri mathangda mahakna khanglami madudi mahakna migi prayer sing aduda yes haina halubadagi lottery phanggadawba miyam adu mi lising amaga chama hena lottery phawrami maramasina $1 million phanggadawba ado dollar khara kaktamak loina phangnari masidagi makhoi amna saurami amasung ihau horami hojik Bruce ki mamangda isor thoraklami aduga matam aduda isorda Bruce na hairaklammi karigumba Grace asi aingonda amuk hana halakidra matam aduda isorna mangonda hairami nangna Grace na adumna mi atopa mada tawba matamda nahaksu mahakpu yaningadra matam aduda Bruce na hairami aina kamdawna free will asi sokhandana mi amabu aingonda nungsinaba honagadoribano adu haiba sai isorna khumlamdana mahak mangkhirami matangi sinda aikhoina ui madudi Debbie ki mayumda Grace asi alarm clock na Bruce bu ngakpi nabagi message ama hairakpa adu tabadgi hogalaklami mahakna walking selakpa matamda upambi sing aduda Bruce amasung Grace forever haina thaba si urami mahakna daycare da angang amagi manakta leiringai da Bruce laklami aduga mangonda mahakna mahakpu miss tawi haina hairami aduga mahakpu ngakpi naba hairami adubu Grace na Bruce pu ngakpiyo haiba yaramdi masidagi Bruce na mahakki wakhal adubu change tawna honarami asumna mahakna mahakpu nungsi haina hayo haina haibadagi Grace na I love you haina hairami aduga jatkhirami Bruce na ahanma mahakki anchor broadcast ta paw ama yaurami haiba paw asida sport ki team amana championship asi ahanboina thoibani haiba si sahi kuni thoidani maramasna makhogi fencing adu yamna harawrami langtaknarami Bruce na mafam adu thadoktuna haiba mafam adu chatlammi adu mafam adu mahakna khangle madudi haiba pressure ase mahakna handle tawba ngamlaroi masidagi mahakna isorbu kawrami isorbu kawbadagi isorna mahakbu army presence haiba mafam aduda isor masamakka leinabagi damakta puduna lakli haiba mafam asida isorna hairami madudi mahak asi matam chapchana lakli madudi maki isor oibagi sinpham adu loiri masidagi Bruce ne isorbu leimai adubu wai teibada mateng panglami masidagi Bruce na hairami madudi mahakna nipung kutimangna makhoina pamba du thunganabagi damakta honai masida isorna hairami madudi miyorbasing asi masana masabu kari pamjai haibasi khangdi aduga makhoina isorda makhoigi thabak khudimak tawbinaba haijai masida isorna hairami madudi
ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡ ꯄꯥꯝꯂꯕ ꯃꯈꯣꯏ ꯃꯁꯥꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯊꯣꯛꯍꯟꯖꯒꯗꯧꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯔꯦ ꯃꯗꯨꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕ꯭ꯔꯨꯁꯅ ꯏꯁꯣꯔꯒꯤ ꯁꯛꯇꯤꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯕꯤꯗ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯁ꯭ꯇꯥꯔꯠ ꯍꯧ ꯌꯥꯗ꯭ꯔꯕ ꯀꯥꯔ ꯑꯃꯕꯨ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯐꯤꯛꯀꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯟꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯃꯗꯨꯗꯒꯤ ꯌꯨꯝ ꯂꯩꯖꯗ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯦꯟꯀꯔ ꯄꯣꯖꯤꯁꯟ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯦꯕꯟꯗ ꯄꯤꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯕꯨꯁꯨ ꯀꯝꯗꯧꯅ ꯌꯨꯡꯍꯟꯒꯗꯧꯕꯅꯣ ꯍꯥꯏꯕꯁꯤ ꯏꯁꯣꯔꯒꯤ ꯁꯛꯇꯤꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯅ ꯍꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤꯉꯩꯗ ꯗꯦꯕꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯒ꯭ꯔꯦꯁꯅ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯕ꯭ꯔꯨꯁꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯅꯤꯖꯩ꯫ ꯃꯁꯤꯗꯒꯤ ꯕ꯭ꯔꯨꯁꯅ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯔꯦ ꯃꯗꯨꯗꯤ ꯒ꯭ꯔꯦꯁ ꯑꯁꯦ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯂꯤ꯫ ꯍꯧꯖꯤꯛ ꯒ꯭ꯔꯦꯁꯅ ꯏꯁꯣꯔꯗ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗꯤ ꯕ꯭ꯔꯨꯁꯅ ꯃꯍꯥꯛ ꯌꯥꯎꯗꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯁꯤ ꯇꯥꯕꯗꯒꯤ ꯕ꯭ꯔꯨꯁ ꯑꯁꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯋꯦ ꯂꯝꯕꯤ ꯑꯗꯨꯗ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯤꯕ ꯑꯗꯨ ꯆꯣꯠꯅ ꯃꯍꯥꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯣꯔꯗ ꯃꯍꯥꯛꯅ ꯃꯍꯥꯛ ꯃꯥꯏꯊꯤꯔꯦ ꯍꯥꯏꯅ ꯁꯔꯦꯟꯗꯔ ꯇꯧꯔꯝꯃꯤ꯫ ꯏꯁꯣꯔꯗ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯑꯗꯨ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯖꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯈꯣꯡꯎꯞ ꯈꯨꯗꯛ ꯀꯨꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇ꯭ꯔꯛ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯊꯣꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯋꯔꯒꯗ ꯂꯥꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯍꯥꯏꯕꯤꯔꯦ ꯃꯗꯨꯗꯤ ꯅꯉꯣꯟꯗ ꯗꯤꯚꯥꯏꯟ ꯁ꯭ꯄꯥꯔꯛ ꯑꯃ ꯌꯥꯎꯔꯤ, ꯍꯥꯏꯕꯗꯤ ꯅꯉꯣꯟꯗ ꯁꯛꯇꯤ ꯑꯃ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯁꯛꯇꯤ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯔꯛꯄ ꯉꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯏꯁꯣꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯀꯥꯏꯅꯒꯗꯧꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯪꯊꯣꯛꯈꯤꯕ ꯎꯔꯤꯛ ꯑꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯏꯁꯣꯔꯗ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗꯤ ꯒ꯭ꯔꯦꯁꯅ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯒꯗꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯀꯗꯕ ꯅꯨꯄꯥ ꯑꯃꯒ ꯊꯨꯡꯅꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯕ꯭ꯔꯨꯁꯇ ꯄꯤꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯕ꯭ꯔꯨꯁꯀꯤ ꯊꯕꯥꯛꯇ ꯑꯅꯤꯔꯛ ꯈꯨꯠꯀ ꯊꯦꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯑꯃꯨꯛ ꯍꯤꯡꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯀꯅꯥꯅꯣ ꯑꯃꯅ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅꯃꯛꯀꯤ ꯄꯥꯝꯂꯝꯒꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯊꯋꯥꯏ ꯄꯥꯜꯂꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯏ ꯑꯗꯨ ꯒ꯭ꯔꯦꯁꯅ ꯗꯣꯅꯦꯠ ꯇꯧꯔꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒ꯭ꯔꯦꯁ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯍꯥꯟꯕꯗ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯔꯨꯁꯅ ꯁꯣꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯕ꯭ꯔꯨꯁꯄꯨ ꯀꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯎꯔꯤꯛꯁꯤꯡ ꯑꯗꯣ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯔꯤꯕ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯕ꯭ꯂꯗ ꯗꯣꯅꯦꯁꯟꯒꯤ ꯀꯦꯝꯞ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯤꯌꯥꯝꯗ ꯕ꯭ꯂꯗ ꯗꯣꯅꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯒ꯭ꯔꯦꯁꯄꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤꯁꯨ ꯎꯕ ꯐꯪꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯦꯡꯒꯦꯖ ꯇꯧꯔꯤ ꯑꯗꯨꯒ ꯂꯨꯍꯣꯡꯒꯗꯧꯔꯤ꯫ ꯐꯤꯜꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯌꯨꯝ ꯂꯩꯖꯗꯕ ꯅꯨꯄꯥ ꯑꯃ ꯅꯥꯀꯟꯗ ꯂꯦꯞꯂꯝꯂꯤꯕ ꯑꯗꯣ ꯃꯍꯥꯛ ꯑꯁꯤ ꯏꯁꯣꯔꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯠꯊꯣꯛꯂꯕ ꯃꯇꯨꯡꯗ ꯐꯤꯜꯝ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ 2003ꯒꯤ ꯑꯃꯦꯔꯤꯀꯟ ꯀꯣꯃꯦꯗꯤ ꯐꯤꯜꯝ ꯑꯁꯤ ꯀꯝꯗꯧꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯃꯊꯪꯗ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯂꯥꯡꯇꯛꯅꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨ ꯑꯣꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯔꯣꯏꯕꯗ ꯑꯩꯕꯨ 10K ꯌꯧꯅꯕ ꯁꯄꯣꯔꯠ ꯇꯧꯕꯤꯔꯕ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫